ꯑꯍꯥꯟꯕꯃꯛꯇꯗ ꯃꯨꯚꯤꯁ ꯔꯤꯚꯤꯜ ꯃꯅꯤꯄꯨꯔꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯨꯚꯤꯁ ꯔꯤꯚꯤꯜ ꯃꯅꯤꯄꯨꯔꯅ ꯋꯥꯔ ꯗ꯭ꯔꯃꯥ ꯀꯦꯇꯦꯒꯣꯔꯤꯗ ꯆꯤꯡꯕ ꯍꯣꯂꯤꯋꯨꯗ ꯃꯨꯚꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯜꯀ꯭ꯔꯤ ꯍꯥꯏꯔꯤꯕ ꯃꯨꯚꯤ ꯑꯁꯤ 2008ꯗ ꯔꯤꯂꯤꯖ ꯇꯧꯗꯨꯅ IMDbꯒꯤ ꯔꯦꯇꯤꯡꯗ 10ꯒꯤ ꯃꯅꯨꯡꯗ 7.1 ꯐꯪꯈꯤ Rotten Tomatoesꯇꯅ 62% Metacriticꯇꯅ 56% ꯐꯪꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯃꯤꯡ ꯆꯠꯂꯕ ꯃꯨꯚꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯃꯨꯚꯤ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯗꯤ ꯀꯣꯂꯣꯅꯦꯜ ꯁ꯭ꯇꯣꯐꯦꯟꯕꯔꯒꯀꯤ ꯁꯛꯇꯝꯗ ꯇꯣꯝ ꯀ꯭ꯔꯨꯖ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞꯀꯤ ꯁꯛꯇꯝꯗꯅ ꯀꯦꯅꯦꯠ ꯕ꯭ꯔꯦꯅꯥꯛ ꯖꯦꯅꯔꯦꯜ ꯑꯣꯐ ꯏꯟꯐꯦꯟꯇ꯭ꯔꯤ ꯑꯣꯜꯕ꯭ꯔꯤꯛꯀꯤ ꯁꯛꯇꯝꯗ ꯕꯤꯜ ꯅꯥꯏꯒꯤ ꯖꯔꯃꯟ ꯄꯣꯂꯤꯇꯤꯁꯤꯌꯟ ꯀꯥꯔꯜꯒꯤ ꯁꯛꯇꯝꯗ ꯀꯦꯚꯤꯟ ꯃꯦꯛꯅꯥꯂꯦ ꯃꯨꯚꯤ ꯑꯁꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯆꯤꯊ ꯅꯥꯟꯊꯍꯧꯕ ꯌꯥꯎꯔꯕꯁꯨ ꯃꯨꯚꯤꯁ ꯔꯤꯚꯤꯜ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯅꯧꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯃꯨꯚꯤ ꯑꯁꯤ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯔꯣ ꯃꯨꯚꯤ ꯑꯁꯤ ꯁꯦꯀꯦꯟ ꯋꯥꯔꯜ ꯋꯥꯔ ꯃꯅꯨꯡꯗ ꯑꯦꯗꯣꯜꯐ ꯍꯤꯠꯂꯔꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯈꯤꯕ ꯑꯔꯣꯟꯕ ꯊꯧꯔꯥꯡꯁꯤꯡꯕꯨ ꯎꯠꯂꯤꯕ ꯃꯨꯚꯤ ꯑꯃꯅꯤ ꯕꯜꯀ꯭ꯔꯤ ꯍꯦꯜ ꯍꯤꯠꯂꯔ ꯃꯨꯚꯤ ꯑꯁꯤ ꯑꯁꯦꯡꯕ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤꯅꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯎꯔꯤ ꯑꯩꯈꯣꯏꯅ ꯖꯔꯃꯟ ꯅꯥꯖꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯖꯔꯃꯟ ꯃꯔꯣꯜꯗ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯑꯔꯣꯟꯕ ꯋꯥꯁꯛ ꯂꯧꯕꯒꯤ ꯁꯛꯇꯝ ꯋꯥꯁꯛ ꯂꯧꯕꯒꯤ ꯃꯔꯣꯜꯗ ꯑꯁꯨꯝꯅ ꯄꯜꯂꯤ ꯑꯩꯍꯥꯛ ꯖꯔꯃꯟ ꯔꯦꯁ ꯑꯃꯁꯨꯡ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯥꯔꯝ ꯐꯣꯔꯁꯦꯁꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯑꯦꯗꯣꯜꯐ ꯍꯤꯠꯂꯔꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯆꯤꯡꯅꯕ ꯂꯩꯇꯅ ꯏꯟꯒꯅꯤ ꯑꯃꯁꯨꯡ ꯑꯩꯍꯥꯛ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯒꯅꯤ ꯊꯧꯅꯥ ꯐꯕ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ ꯋꯥꯁꯛꯁꯤꯅ ꯑꯩꯍꯥꯛ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯒꯅꯤ ꯁꯤꯟ ꯑꯁꯤ ꯇꯅꯤꯁꯤꯌꯥ ꯅꯣꯔꯠ ꯑꯐ꯭ꯔꯤꯀꯥꯒꯤ ꯃꯐꯝ ꯑꯃꯗ ꯖꯔꯃꯟꯒꯤ 10 ꯄꯦꯟꯖꯔ ꯗꯤꯚꯤꯖꯟꯁꯤꯡ ꯂꯩꯔꯤ ꯃꯇꯥꯡꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯔꯣꯜ ꯂꯧꯔꯤꯕ ꯀꯣꯂꯣꯅꯦꯜ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯑꯁꯨꯝꯅ ꯏꯔꯤ ꯃꯗꯨꯗꯤ ꯖꯔꯃꯟꯒꯤ ꯐꯔꯔ ꯍꯥꯏꯕꯗꯤ ꯂꯨꯆꯤꯡꯕ ꯑꯦꯗꯣꯜꯐ ꯍꯤꯠꯂꯔꯒꯤ ꯋꯥꯁꯛ ꯁꯥꯟꯇꯤ ꯂꯩꯕ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕꯁꯤꯡ ꯀꯥꯏꯊꯔꯛꯄꯒꯤ ꯃꯔꯝ ꯍꯤꯠꯂꯔꯒꯤ SS ꯑꯥꯔꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯁꯦꯝꯒꯠꯈꯤꯕ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁꯁꯤꯡ ꯑꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯕ ꯕꯟꯗꯤ ꯃꯌꯥꯝ ꯑꯃꯕꯨ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯨꯅ ꯑꯣꯠ ꯅꯩꯈꯤꯕ ꯖ꯭ꯌꯨꯁ ꯄꯥꯛꯇꯛꯅꯅ ꯍꯥꯠꯈꯤꯕꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯀꯣꯂꯣꯅꯦꯜ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯔꯤ ꯃꯍꯥꯛꯅ ꯗꯥꯏꯔꯤ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯃꯊꯧ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯖꯔꯃꯅꯤꯕꯨ ꯀꯟꯕ ꯅꯠꯇ꯭ꯔꯦ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯒꯤ ꯄꯨꯟꯁꯤ ꯀꯟꯕꯁꯤꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯗꯥꯏꯔꯤ ꯑꯗꯨꯗ ꯏꯔꯤ ꯑꯗꯨꯅ ꯑꯦꯗꯣꯜꯐ ꯍꯤꯠꯂꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯒꯗꯕ ꯖꯦꯅꯔꯦꯜ ꯑꯃ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯗꯥꯏꯔꯤ ꯑꯗꯨꯗ ꯄꯜꯂꯤ ꯑꯁꯨꯝꯅ ꯀꯣꯂꯣꯅꯦꯜ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯗꯥꯏꯔꯤ ꯑꯗꯨ ꯏꯔꯤꯉꯩꯗ ꯂꯥꯟꯃꯤ ꯑꯃ ꯆꯪꯂꯛꯂꯒ ꯖꯦꯅꯔꯦꯜ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯡ 4ꯒꯤ ꯃꯅꯨꯡꯗ ꯂꯥꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗ ꯀꯣꯂꯣꯅꯦꯜ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯖꯦꯅꯔꯦꯜ ꯂꯥꯛꯄꯒ ꯃꯍꯥꯛ ꯎꯅꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯍꯤꯠꯂꯔ ꯑꯁꯤ ꯋꯥꯔꯜꯗ ꯌꯥꯗꯕ ꯇꯝꯊꯤꯕ ꯃꯤꯑꯣꯏ ꯑꯣꯏꯕꯗ ꯅꯠꯇꯅ ꯖꯔꯃꯅꯤ ꯃꯅꯨꯡꯗꯁꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯑꯗꯨꯅ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯣꯂꯣꯅꯦꯜ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯆꯞ ꯌꯨꯡꯅ ꯈꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯅꯔꯦꯜ ꯑꯗꯨ ꯂꯥꯛꯑꯝꯃꯤ ꯖꯦꯅꯔꯦꯜ ꯑꯃꯁꯨꯡ ꯀꯣꯂꯣꯅꯦꯜ ꯁ꯭ꯇꯣꯐꯦꯟꯕꯔꯒ ꯆꯠꯅ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯖꯦꯅꯔꯦꯜꯅ ꯀꯣꯂꯣꯅꯦꯜꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯁꯤꯗꯤ ꯃꯦꯟꯁꯣꯔ ꯍꯥꯏꯔꯤꯕ ꯂꯝ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯂꯧꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯣꯂꯣꯅꯦꯜꯗ ꯊꯝꯃꯝꯃꯤ ꯀꯣꯂꯣꯅꯦꯜ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯖꯦꯅꯔꯦꯜꯗ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯕꯔꯂꯤꯟ ꯉꯥꯛꯄꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯊꯧ ꯇꯥꯔꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯊꯋꯥꯏ ꯍꯤꯡꯅ ꯖꯔꯃꯟꯗ ꯂꯥꯛꯄ ꯍꯜꯂꯛꯄ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯖꯦꯅꯔꯦꯜꯗ ꯊꯝꯃꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯖꯦꯅꯔꯦꯜꯅ ꯌꯥꯔꯝꯗꯦ ꯃꯗꯨꯗꯤ ꯂꯥꯟꯐꯝ ꯑꯁꯤ ꯃꯥꯏ ꯄꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯅꯤ ꯀꯣꯂꯣꯅꯦꯜꯅ ꯑꯃꯨꯛ ꯖꯦꯅꯔꯦꯜꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯖꯔꯃꯅꯤ ꯅꯠꯇ꯭ꯔꯒ ꯐꯔꯔ ꯍꯥꯏꯕꯗꯤ ꯍꯤꯠꯂꯔ ꯑꯁꯤ ꯀꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯅꯤꯃꯛ ꯀꯟꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯖꯦꯅꯔꯦꯜꯗ ꯊꯝꯃꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯖꯦꯅꯔꯦꯜꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯤꯕꯁꯤ ꯁꯤꯒꯨꯝꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯅꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯛꯑꯝꯃꯤ ꯖꯦꯅꯔꯦꯜꯅ ꯁ꯭ꯇꯣꯐꯦꯟꯕꯔꯒꯇ ꯃꯍꯥꯛꯄꯨ ꯀꯔꯤ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯁ꯭ꯇꯣꯐꯦꯟꯕꯔꯒꯇ ꯍꯪꯕꯗ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯁꯤꯡ ꯍꯥꯏꯕꯗꯤ ꯂꯥꯟꯃꯤꯈꯩ ꯊꯛꯅꯕ ꯏꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯀꯃꯥꯟ ꯇꯧꯍꯜꯂꯛꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯖꯦꯅꯔꯦꯜꯗ ꯊꯝꯃꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯦꯖꯣꯅꯥꯗ ꯆꯠꯇꯨꯅ 21st ꯄꯦꯟꯖꯔꯗ ꯂꯩꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯖꯦꯅꯔꯦꯜꯗ ꯍꯥꯏꯔꯝꯃꯤ ꯀꯣꯂꯣꯅꯦꯜ ꯁ꯭ꯇꯣꯐꯦꯟꯕꯔꯒꯀꯤ ꯋꯥꯐꯝ ꯑꯁꯤ ꯖꯦꯅꯔꯦꯜꯅ ꯇꯥꯕꯤꯔꯝꯃꯤ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯐꯥꯏꯇꯔ ꯖꯦꯠ ꯀꯌꯥ ꯑꯃ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯆꯠꯊꯔꯝꯃꯤ ꯐꯥꯏꯇꯔ ꯖꯦꯠꯁꯤꯡ ꯑꯗꯨꯅ ꯕꯣꯝ ꯀꯌꯥ ꯑꯃ ꯊꯥꯗꯔꯝꯃꯤ ꯃꯗꯨꯗ ꯂꯥꯟꯃꯤ ꯀꯌꯥ ꯑꯁꯣꯛꯄ ꯅꯪꯉꯝꯃꯤ ꯁ꯭ꯇꯣꯐꯦꯟꯕꯔꯒꯁꯨ ꯁꯥꯊꯤꯅ ꯁꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯎꯞꯇꯨꯅ ꯇꯥꯈꯤꯔꯝꯃꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯔꯁꯤꯌꯥꯒꯤ ꯁ꯭ꯃꯣꯂꯦꯟꯁ ꯖꯔꯃꯅꯤꯒꯤꯅ ꯏꯁꯇꯔꯟ ꯐ꯭ꯔꯟꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯦꯗꯣꯜꯐ ꯍꯤꯠꯂꯔꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯎꯅꯅꯕ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤ 13 ꯃꯥꯔꯆ 1943ꯅꯤ ꯑꯦꯗꯣꯜꯐ ꯍꯤꯠꯂꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤ ꯑꯣꯐꯤꯁꯤꯌꯦꯜ ꯃꯌꯥꯝ ꯑꯃꯒ ꯑꯆꯥ ꯑꯊꯛ ꯇꯧꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯍꯤꯠꯂꯔꯕꯨ ꯌꯥꯗꯕ ꯖꯦꯅꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞ ꯑꯃꯗꯤ ꯑꯥꯔꯃꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯒꯅ ꯌꯨꯒꯤ ꯕꯣꯇꯜꯗ ꯕꯣꯝ ꯐꯤꯠ ꯇꯧꯔꯗꯨꯅ ꯍꯤꯠꯂꯔꯕꯨ ꯍꯥꯠꯅꯕ ꯄ꯭ꯂꯥꯟ ꯇꯧꯔꯝꯃꯤ ꯌꯨ ꯕꯣꯇꯜꯗꯨꯗ ꯕꯣꯝ ꯐꯤꯠ ꯇꯧꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯍꯤꯠꯂꯔꯗꯤ ꯆꯠꯈꯤꯅꯕ ꯊꯣꯔꯛꯑꯝꯃꯤ ꯍꯤꯠꯂꯔꯒ ꯄ꯭ꯂꯦꯟ ꯑꯃꯠꯇꯗ ꯇꯣꯡꯃꯤꯟꯅꯒꯗꯕ ꯀꯣꯂꯣꯅꯦꯜ ꯁ꯭ꯇꯤꯞꯇ
ꯖꯦꯅꯦꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞꯅ ꯕꯣꯝ ꯐꯤꯠ ꯇꯧꯔꯕ ꯌꯨꯒꯤ ꯕꯣꯇꯜ ꯑꯗꯨ ꯀꯣꯂꯣꯅꯦꯜ ꯕ꯭ꯔꯥꯟꯇ ꯄꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯨ ꯑꯗꯨ ꯀꯣꯂꯣꯅꯦꯜ ꯁ꯭ꯇꯤꯞꯇ ꯄꯤꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯏ꯫ ꯖꯦꯅꯦꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞꯅ ꯄꯤꯈꯤꯕ ꯕꯣꯝ ꯌꯥꯎꯔꯕ ꯌꯨꯒꯤ ꯕꯣꯇꯜ ꯑꯗꯨ ꯄꯣꯈꯥꯏ ꯅꯠꯇ꯭ꯔꯒ ꯄꯣꯈꯥꯏꯗꯦ ꯍꯥꯏꯕꯒꯤ ꯏ ꯄꯥꯎ ꯇꯥꯅꯕꯒꯤꯗꯃꯛ ꯇꯦꯂꯤꯐꯣꯟ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯖꯦꯅꯦꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞ ꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯍꯤꯠꯂꯔ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯧꯈ꯭ꯔꯦ ꯍꯥꯏꯅ ꯇꯦꯂꯤꯐꯣꯟꯗ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯖꯦꯅꯦꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞꯅ ꯀꯣꯂꯣꯅꯦꯜ ꯕ꯭ꯔꯥꯟꯗ ꯐꯣꯟ ꯇꯧꯔꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯀꯣꯂꯣꯅꯦꯜ ꯁ꯭ꯇꯤꯞꯇ ꯄꯤꯒꯗꯕ ꯌꯨꯒꯤ ꯕꯣꯇꯜ ꯑꯗꯨ ꯑꯣꯟꯅꯈ꯭ꯔꯦ ꯍꯥꯏꯅ, ꯑꯃꯁꯨꯡ ꯌꯨꯒꯤ ꯕꯣꯇꯜ ꯑꯗꯨ ꯅꯉꯣꯟꯗ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯂꯣꯅꯦꯜ ꯕ꯭ꯔꯥꯟꯗ ꯖꯦꯅꯦꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞꯅ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯅꯦꯔꯦल ꯇ꯭ꯔꯦꯁꯀꯣꯞꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯕꯔꯂꯤꯟꯗ ꯂꯥꯛꯅꯕ ꯍꯥꯏꯔꯛꯏ ꯑꯃꯁꯨꯡ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯌꯨꯒꯤ ꯕꯣꯇꯜ ꯑꯗꯨ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯅ ꯀꯣꯂꯣꯅꯦꯜ ꯕ꯭ꯔꯥꯟꯗ ꯖꯦꯅꯦꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞꯅ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤ ꯅꯣꯡꯉꯥꯜꯂꯩ꯫ ꯖꯦꯅꯦꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞ ꯕꯔꯂꯤꯟꯒꯤ ꯑꯥꯔꯃꯤ ꯍꯥꯏ ꯀꯃꯥꯟꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯍꯤꯠꯂꯔꯕꯨ ꯌꯥꯗꯕ ꯇ꯭ꯔꯦꯁꯀꯣꯞꯀ ꯄ꯭ꯂꯥꯟ ꯇꯧꯃꯤꯟꯅꯕꯗ ꯌꯥꯎꯕ ꯖꯦꯅꯦꯔꯦꯜ ꯑꯣꯜꯕ꯭ꯔꯤꯆꯀ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯦꯅꯦꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞ ꯀꯣꯂꯣꯅꯦꯜ ꯕ꯭ꯔꯥꯟꯒ ꯎꯅꯔꯝꯃꯤ꯫ ꯎꯅꯕ ꯑꯗꯨꯗ ꯀꯣꯂꯣꯅꯦꯜ ꯕ꯭ꯔꯥꯟꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯤꯠꯂꯔꯕꯨ ꯍꯥꯠꯅꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯊꯧꯔꯥꯡ ꯇꯧꯔꯒ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯅꯦꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞꯅ ꯀꯅꯥꯕꯨ ꯑꯣꯏꯔꯤꯖꯥꯠꯅꯣ ꯍꯥꯏꯅ ꯈꯪꯗꯕ ꯁꯥꯔꯒ ꯈꯨꯝꯂꯛꯈꯤ꯫ ꯉꯔꯥꯡ ꯄꯤꯔꯛꯈꯤꯕ ꯌꯨꯒꯤ ꯕꯣꯇꯜ ꯑꯗꯨ ꯀꯣꯂꯣꯅꯦꯜ ꯕ꯭ꯔꯥꯟꯅ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯃꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯥꯡꯗ ꯍꯥꯡꯗꯣꯛꯅꯕ ꯀꯣꯂꯣꯅꯦꯜ ꯕ꯭ꯔꯥꯟꯅ ꯖꯦꯅꯦꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯍꯥꯏꯔꯛꯄꯗ ꯖꯦꯅꯦꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞ ꯄꯥꯈꯠꯂꯝꯃꯤ ꯑꯃꯁꯨꯡ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯌꯨꯒꯤ ꯕꯣꯇꯜ ꯑꯗꯨ ꯖꯦꯅꯦꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯊꯪꯗ ꯎꯔꯤꯕ ꯁꯤꯟ ꯑꯁꯤ ꯖꯔꯃꯅꯤꯒꯤ ꯃꯨꯅꯤꯁꯇ ꯂꯩꯕ ꯐꯥꯔꯁꯠ ꯖꯦꯅꯦꯔꯦꯜ ꯃꯤꯂꯤꯇꯔꯤ ꯍꯣꯁꯄꯤꯇꯥꯜꯗ ꯁ꯭ꯇꯣꯐꯦꯟꯕꯔꯒꯀꯤ ꯅꯨꯄꯤꯅ ꯁ꯭ꯇꯣꯐꯦꯟꯕꯔꯒꯄꯨ ꯎꯅꯕ ꯂꯥꯛꯂꯤ꯫ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯑꯗꯨꯗ ꯃꯃꯤꯠ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯕꯒꯤ ꯌꯣꯝꯂꯒ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯁ꯭ꯇꯣꯐꯦꯟꯕꯔꯒꯀꯤ ꯑꯣꯏꯒꯤ ꯈꯨꯠꯁꯥ 4ꯁꯨꯕ ꯑꯃꯁꯨꯡ 5ꯁꯨꯕ ꯈꯨꯠꯁꯥ ꯑꯗꯨ ꯌꯥꯎꯔꯝꯗꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯅꯨꯄꯤ ꯑꯗꯨ ꯀꯞꯄꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁ꯭ꯇꯣꯐꯦꯟꯕꯔꯒꯀ ꯖꯦꯅꯦꯔꯦꯜ ꯑꯣꯜꯕ꯭ꯔꯤꯆꯀ ꯆꯔꯆ ꯑꯃꯗ ꯐꯝꯃꯝꯃꯤ ꯑꯃꯁꯨꯡ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯅꯔꯝꯃꯤ꯫ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯖꯦꯅꯦꯔꯦꯜ ꯑꯣꯜꯕ꯭ꯔꯤꯆꯇ ꯋꯥꯐꯝ ꯈꯔ ꯊꯝꯃꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯖꯔꯃꯅꯤ ꯂꯥꯟꯃꯤ ꯑꯃꯅꯤ ꯑꯃꯁꯨꯡ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯔꯩꯕꯥꯛꯀꯤ ꯍꯥꯏꯕꯗꯤ ꯍꯤꯠꯂꯔꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯩꯕꯥꯛꯅꯤ ꯍꯥꯏꯅ ꯂꯧꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯖꯦꯅꯦꯔꯦꯜ ꯑꯣꯜꯕ꯭ꯔꯤꯆꯇ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝꯁꯤꯗ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯖꯦꯅꯦꯔꯦꯁꯟꯒꯤꯗꯃꯛ ꯀꯔꯤꯝꯇ ꯊꯝꯃꯝꯕ ꯉꯝꯃꯔꯣꯏ ꯏꯀꯥꯏꯕ ꯅꯠꯇꯅ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯖꯔꯃꯅꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯦꯕꯥ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯦ꯫ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯑꯅꯧꯕ ꯁꯛꯂꯣꯟ ꯂꯧꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯖꯦꯅꯦꯔꯦꯜ ꯑꯣꯜꯕ꯭ꯔꯤꯆꯇ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯖꯦꯅꯦꯔꯦꯜ ꯑꯣꯜꯕ꯭ꯔꯤꯆꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯄꯨꯟꯗꯨꯅ ꯈꯟꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯅꯧꯕ ꯃꯤꯑꯣꯏ ꯈꯔꯁꯨ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯂꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯃꯝꯃꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯖꯦꯅꯦꯔꯦꯜ ꯑꯣꯜꯕ꯭ꯔꯤꯆ ꯑꯃꯗꯤ ꯁ꯭ꯇꯣꯐꯦꯟꯕꯔꯒ ꯀꯥꯏꯅꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯗ ꯑꯥꯔꯃꯤꯒꯤ ꯖꯦꯅꯦꯔꯦꯜ, ꯀꯣꯂꯣꯅꯦꯜ, ꯄꯣꯂꯤꯇꯤꯁꯤꯌꯟ ꯈꯔ ꯄꯨꯟꯗꯨꯅ ꯍꯤꯠꯂꯔꯒꯤ ꯃꯊꯛꯇ ꯀꯔꯝꯕ ꯑꯅꯧꯕ ꯂꯥꯟ ꯆꯠꯊꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯈꯟꯅꯔꯤ꯫ ꯀꯥꯔꯜ ꯀꯧꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯗꯒꯤ ꯄꯣꯊꯥꯔꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯍꯤꯠꯂꯔꯒꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯠꯊꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯃꯗꯨꯗ ꯖꯦꯅꯦꯔꯦꯜ ꯑꯣꯜꯕ꯭ꯔꯤꯆꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯇꯧꯒꯗꯕꯗꯤ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯥꯔꯜꯅ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯈꯣꯏꯅ ꯇꯧꯒꯗꯕꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯤꯡꯗꯨꯅ ꯍꯤꯠꯂꯔꯒꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯆꯦꯂꯦꯟꯖ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯥꯔꯜꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯒꯣꯚꯔꯟꯃꯦꯟꯠ ꯍꯦꯛ ꯄꯥꯏꯕꯒ ꯍꯤꯠꯂꯔꯒꯤ ꯃꯤꯂꯤꯇꯔꯤꯁꯨ ꯄꯥꯏꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯌꯥꯝ ꯌꯦꯠꯅꯔꯝꯃꯤ꯫ ꯋꯥ ꯈꯟꯅꯕ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯦꯂꯥꯏꯁꯀꯤ ꯀꯥꯡꯕꯨꯁꯤꯡ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯅꯥꯖꯤꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯄꯨꯂꯞ ꯃꯨꯠꯊꯠꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯃꯝꯃꯤ꯫ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯋꯥ ꯈꯟꯅꯕ ꯑꯗꯨꯗ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯃꯌꯥꯝꯗ ꯍꯪꯂꯛꯑꯝꯃꯤ ꯀꯔꯤꯒꯨꯝꯕ ꯍꯤꯠꯂꯔꯅ ꯁꯤꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯇꯨꯡ ꯇꯥꯕꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯗ ꯍꯪꯂꯛꯑꯝꯃꯤ꯫ ꯁ꯭ꯇꯣꯐꯦꯟꯕꯔꯒꯀꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯥꯔꯜꯅ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯖꯦꯅꯦꯔꯦꯜ ꯑꯣꯜꯕ꯭ꯔꯤꯆꯇ ꯍꯪꯉꯝꯃꯤ꯫ ꯖꯦꯅꯦꯔꯦꯜ ꯑꯣꯜꯕ꯭ꯔꯤꯆꯅ ꯁ꯭ꯇꯣꯐꯦꯟꯕꯔꯒ ꯑꯁꯤ ꯃꯁꯛ ꯇꯥꯛꯂꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯖꯦꯅꯦꯔꯦꯜ ꯑꯣꯁꯇꯔꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯥꯛꯄ ꯑꯅꯧꯕ ꯀꯣꯂꯣꯅꯦꯜꯅꯤ ꯍꯥꯏꯅ꯫ ꯑꯣꯜꯕ꯭ꯔꯤꯆꯀꯤ ꯋꯥꯐꯝ ꯇꯥꯕꯗ ꯀꯥꯔꯜꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯣꯁꯇꯔ ꯑꯁꯤ ꯌꯥꯝꯅ ꯐꯥꯎꯕ ꯑꯣꯔꯒꯅꯥꯏꯖꯔ ꯑꯃꯅꯤ꯫ ꯑꯣꯁꯇꯔꯅ ꯐꯥꯎꯕꯒꯤ ꯃꯔꯝ ꯃꯍꯥꯛꯀꯤ ꯑꯣꯄꯤꯅꯤꯌꯟ ꯀꯅꯥꯝꯇꯗ ꯍꯥꯏꯗꯦ ꯃꯁꯥ ꯃꯇꯣꯝꯇ ꯊꯝꯖꯤꯟꯖꯩ ꯍꯥꯏꯕꯁꯤꯅꯤ꯫ ꯀꯥꯔꯜꯒꯤ ꯋꯥꯐꯝꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯅꯣꯛꯑꯝꯃꯤ꯫ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯍꯥꯏꯔꯝꯃꯤ ꯃꯍꯥꯛꯇꯤ ꯏꯆꯝ ꯆꯝꯅ ꯍꯪꯕꯅꯤ ꯍꯤꯠꯂꯔ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯅ꯫ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯀꯥꯔꯜꯗ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯆꯥꯟꯁꯤꯂꯔ ꯑꯣꯏꯔꯒ ꯑꯥꯔꯃꯤꯈꯩꯗ ꯀꯃꯥꯟ ꯄꯤꯔꯒ ꯋꯥꯔ ꯑꯁꯤ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯋꯥꯐꯝ ꯈꯔ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯅꯈꯣꯏ ꯑꯩ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯃꯥꯅꯦ ꯍꯥꯏꯔꯝꯂꯒ ꯃꯐꯝꯗꯨ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯣꯂꯣꯅꯦꯜ ꯁ꯭ꯇꯣꯐꯦꯟꯕꯔꯒ ꯑꯃꯗꯤ ꯖꯦꯅꯦꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞ ꯑꯅꯤ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯖꯦꯅꯦꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ
ꯂꯥꯟ ꯑꯁꯤ ꯄꯣꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯔꯦ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯖꯔꯃꯅꯤ ꯑꯁꯤ ꯍꯤꯠꯂꯔꯒꯤ ꯖꯔꯃꯅꯤ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯩꯍꯧꯔꯒꯅꯤ ꯍꯥꯏꯅ ꯖꯦꯅꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞꯅ ꯀꯣꯂꯣꯅꯦꯜ ꯁ꯭ꯇꯣꯐꯦꯟꯕꯔꯒꯇ ꯍꯥꯏꯔꯝꯃꯤ꯫ ꯇ꯭ꯔꯦꯁꯀꯣꯞꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝꯗ ꯎꯠꯀꯗꯕꯅꯤ ꯃꯗꯨꯗꯤ ꯖꯔꯃꯅꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯍꯤꯠꯂꯔꯗꯧꯅ ꯇꯧꯗꯦ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯕꯨ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅꯗꯤ ꯖꯔꯃꯅꯤꯒꯤ ꯁꯥꯁꯟ ꯄꯥꯏꯕ ꯑꯁꯤ ꯑꯄꯦꯟꯕ ꯑꯣꯏꯗ꯭ꯔꯤ, ꯃꯥꯏ ꯄꯥꯛꯅꯕꯒꯤ ꯂꯝꯕꯤ ꯑꯗꯨ ꯑꯁꯦꯡꯕ ꯈꯪꯗꯣꯛꯄ ꯄꯥꯝꯃꯤ, ꯃꯗꯨꯗ ꯖꯦꯅꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞꯅ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ ꯑꯃꯁꯨꯡ ꯂꯝꯕꯤ ꯑꯗꯨ ꯊꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯌꯦꯛꯅꯕꯁꯤꯡꯅ ꯅꯣꯡꯊꯛꯇꯒꯤ ꯕꯣꯝ ꯊꯥꯗꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯃꯐꯝ ꯆꯥꯕ ꯌꯦꯡꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯅ ꯎꯠꯂꯤ ꯃꯗꯨꯗꯤ ꯌꯦꯛꯅꯕꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯛꯂꯤ ꯍꯥꯏꯕꯗꯨ꯫ ꯍꯧꯖꯤꯛ ꯖꯦꯅꯔꯦꯜ ꯑꯣꯜꯕ꯭ꯔꯦꯛ, ꯖꯦꯅꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞ, ꯀꯣꯂꯣꯅꯦꯜ ꯁ꯭ꯇꯣꯐꯦꯟꯕꯔꯒ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯄꯨꯜꯂꯤ, ꯃꯗꯨꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯈꯟꯅꯔꯝꯃꯤ ꯑꯃꯁꯨꯡ ꯚꯜꯀ꯭ꯔꯤꯒꯤ ꯋꯥꯐꯝ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯀꯥꯔꯜꯅ ꯚꯜꯀ꯭ꯔꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯑꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯖꯦꯅꯔꯦꯜ ꯕꯦꯛ ꯀꯧꯕ ꯑꯃꯅ ꯚꯜꯀꯔꯤ ꯍꯥꯏꯕꯁꯤ ꯑꯣꯄꯔꯦꯁꯟ ꯚꯜꯀꯔꯤꯗꯨꯕꯨꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯔꯂꯤꯟ ꯁꯤꯟ ꯊꯨꯡꯅ ꯔꯤꯖꯥꯔꯚ ꯑꯥꯔꯃꯤ ꯂꯤꯁꯤꯡ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯔꯤꯖꯥꯔꯚ ꯑꯥꯔꯃꯤꯁꯤꯡ ꯑꯗꯨꯕꯨ ꯁꯤꯖꯤꯟꯅꯗꯨꯅ ꯍꯤꯠꯂꯔꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯕꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤꯕ ꯄ꯭ꯂꯥꯟ ꯑꯗꯨꯅꯤ ꯍꯥꯏꯅ ꯊꯝꯃꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯥꯔꯜꯅ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯑꯩꯈꯣꯏꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯉꯝꯃꯤ꯫ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯦꯁ.ꯑꯦꯁꯅ ꯂꯨꯝꯃꯒ ꯂꯩꯔꯤ ꯍꯤꯠꯂꯔꯗꯒꯤ ꯄꯋꯥꯔ ꯃꯨꯟꯅꯕ꯫ ꯃꯇꯥꯡꯁꯤꯗ ꯑꯦꯁ.ꯑꯦꯁ ꯍꯥꯏꯕꯁꯤ ꯍꯤꯠꯂꯔꯅ ꯁꯦꯝꯒꯠꯈꯤꯕ ꯑꯥꯔꯃꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯨꯕꯨꯅꯤ꯫ ꯑꯗꯨꯅ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯃꯈꯥ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯑꯦꯁ.ꯑꯦꯁꯅ ꯄꯋꯥꯔ ꯑꯁꯤ ꯄꯥꯏꯁꯟꯗ꯭ꯔꯤꯉꯩꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯊꯨꯅ ꯕꯔꯂꯤꯟ ꯑꯁꯤ ꯄꯥꯏꯁꯜꯍꯧꯕ ꯅꯠꯇ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯀꯥꯔꯜꯅ ꯍꯥꯏꯔꯝꯃꯤ ꯄ꯭ꯔꯖꯥꯗ ꯃꯇꯧ ꯀꯔꯝꯅ ꯑꯦꯁ.ꯑꯦꯁꯅ ꯄꯋꯥꯔ ꯑꯁꯤ ꯄꯥꯏꯁꯟꯗꯣꯔꯦ ꯍꯥꯏꯕꯁꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯃꯈꯣꯏꯅ ꯍꯤꯠꯂꯔ ꯍꯥꯠꯄ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯋꯥꯐꯝꯗꯤ ꯀꯔꯤꯒꯨꯝꯕ ꯍꯤꯠꯂꯔ ꯑꯁꯤ ꯍꯥꯠꯂꯕꯗꯤ ꯑꯦꯁ.ꯑꯦꯁꯅ ꯁꯣꯏꯗꯅꯃꯛꯀꯤ ꯄꯋꯥꯔ ꯄꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯅꯤ꯫ ꯍꯤꯠꯂꯔꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯕꯔꯂꯤꯟꯗ ꯂꯩꯔꯤꯕ ꯔꯤꯖꯥꯔꯚ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯄꯥꯏꯁꯜꯍꯧꯗꯨꯅ ꯍꯤꯠꯂꯔꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤ ꯉꯥꯛ ꯁꯦꯜꯂꯒ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯎꯠꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯚꯜꯀꯔꯤꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯏꯊꯣꯛꯄ ꯃꯊꯧ ꯇꯥꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯧꯅ ꯏꯊꯣꯛꯂꯕ ꯚꯜꯀꯔꯤꯒꯤ ꯄ꯭ꯂꯥꯟ ꯑꯁꯤꯕꯨ ꯆꯠꯅꯅꯕ ꯑꯃꯁꯨꯡ ꯏꯚꯤꯗꯦꯟꯁ ꯑꯣꯏꯅ ꯂꯩꯍꯧꯅꯕ ꯍꯤꯠꯂꯔꯒꯤ ꯁꯣꯏ ꯂꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯨꯔꯤꯕꯗꯤ ꯍꯤꯠꯂꯔꯗꯒꯤ ꯁꯣꯏ ꯂꯧꯕꯗ ꯐ꯭ꯔꯣꯝ ꯀꯧꯕ ꯔꯤꯖꯥꯔꯚ ꯑꯥꯔꯃꯤꯒꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐ ꯑꯣꯏꯕ ꯑꯃꯒ ꯍꯥꯟꯅ ꯎꯅꯗꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯣꯂꯣꯅꯦꯜ ꯁ꯭ꯇꯣꯐꯦꯟꯕꯔꯒ ꯑꯃꯗꯤ ꯖꯦꯅꯔꯦꯜ ꯑꯣꯜꯕ꯭ꯔꯦꯛ ꯔꯤꯖꯥꯔꯚ ꯑꯥꯔꯃꯤꯒꯤ ꯀꯃꯥꯟꯗꯔ ꯏꯟ ꯆꯤꯐ ꯑꯣꯏꯕ ꯐ꯭ꯔꯣꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯎꯅꯕ ꯑꯗꯨꯗ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯂꯧꯒꯗꯕ ꯗꯤꯁꯤꯖꯟ ꯑꯁꯤ ꯁꯨꯄ꯭ꯔꯤꯝ ꯃꯤꯂꯤꯇꯔꯤ ꯀꯃꯥꯟꯗꯔ ꯑꯣꯏꯔꯤꯕ ꯍꯤꯠꯂꯔꯒꯤ ꯗꯤꯁꯤꯖꯟꯗꯨꯕꯨꯅꯤ ꯍꯥꯏꯅ ꯐ꯭ꯔꯣꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯐ꯭ꯔꯣꯝꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯣꯏꯔꯝꯃꯗꯤ ꯂꯥꯟꯐꯝ ꯑꯁꯤ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯐ꯭ꯔꯣꯝꯅ ꯃꯈꯥ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯁꯨ ꯑꯆꯨꯝꯕ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯀꯅꯤ, ꯑꯗꯨꯕꯨ ꯅꯣꯏꯅ ꯈꯪꯂꯤꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯍꯤꯠꯂꯔꯅ ꯍꯤꯡꯉꯤ ꯐꯥꯎꯕꯗꯤ ꯀꯔꯝꯕ ꯃꯥꯏꯀꯩꯔꯣꯝꯗ ꯂꯩꯒꯗꯒꯦ ꯍꯥꯏꯕꯗꯨ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗ ꯀꯣꯂꯣꯅꯦꯜ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯍꯤꯠꯂꯔꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨꯒ ꯅꯛꯅꯅ ꯂꯩꯕ ꯖꯦꯅꯔꯦꯜ ꯑꯃꯒ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯇꯧꯔꯤꯕ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯛꯁꯦꯁ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯅꯨꯄꯥ ꯑꯗꯨ ꯆꯠꯊꯔꯛꯀꯗꯕ ꯄ꯭ꯂꯥꯟ ꯑꯁꯤꯗ ꯌꯥꯎꯅꯕ ꯊꯦꯝꯃꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯣꯄꯔꯦꯁꯟ ꯚꯜꯀꯔꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯄ꯭ꯂꯥꯟ ꯑꯗꯨ ꯏꯊꯣꯛꯑꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯖꯦꯅꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞ ꯑꯃꯗꯤ ꯁ꯭ꯇꯣꯐꯦꯟꯕꯔꯒ ꯋꯥꯔꯤ ꯁꯥꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯗꯨꯗꯤ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯔꯗꯔꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯖꯥꯔꯚ ꯇ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯖꯔꯃꯅꯤꯒꯤ ꯃꯤꯂꯤꯇꯔꯤ ꯗꯤꯁꯇ꯭ꯔꯤꯛ 54ꯗ ꯆꯥꯏꯊꯣꯛꯑꯒ ꯊꯝꯃꯤ, ꯃꯁꯤꯗ ꯄꯦꯔꯤꯁ, ꯚꯤꯌꯦꯅꯥ ꯑꯃꯗꯤ ꯄ꯭ꯔꯦꯒꯁꯨ ꯌꯥꯎꯔꯤ꯫ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤ ꯕꯔꯂꯤꯟꯒꯤ ꯑꯣꯔꯗꯔꯗ ꯋꯥꯍꯪ ꯍꯪꯗꯅ ꯏꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯅꯤ ꯍꯥꯏꯅ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯕꯔꯂꯤꯟꯁꯤ ꯃꯈꯣꯏꯅ ꯂꯧꯁꯜꯂꯕꯗꯤ ꯖꯔꯃꯅꯤ ꯂꯧꯁꯟꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯖꯦꯅꯔꯦꯜ ꯇ꯭ꯔꯦꯁꯀꯣꯞꯇ ꯍꯥꯏꯔꯝꯃꯤ꯫ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯃꯈꯥ ꯇꯥꯗꯨꯅ ꯃꯈꯣꯏꯒꯤ ꯀꯜꯂꯕ ꯌꯨꯅꯤꯠꯁꯤꯡ ꯀꯔꯝ ꯇꯧꯅ ꯕꯔꯂꯤꯟꯗ ꯆꯪꯁꯤꯟꯒꯅꯤ ꯑꯃꯁꯨꯡ ꯆꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯀ꯭ꯋꯥꯇꯔꯁꯤꯡ ꯀꯣꯏꯁꯤꯜꯂꯒ ꯊꯝꯒꯅꯤ, ꯑꯦꯁ.ꯑꯦꯁꯀꯤ ꯌꯨꯅꯤꯠꯁꯤꯡ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯕꯦꯔꯦꯛꯁꯤꯡ ꯂꯧꯁꯟꯒꯅꯤ, ꯑꯃꯨꯛꯇꯪ ꯒꯣꯚꯔꯟꯃꯦꯟꯠ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯕꯗꯤ ꯀꯟꯁꯦꯟꯇ꯭ꯔꯦꯁꯟ ꯀꯦꯝꯞ ꯈꯨꯗꯤꯡꯃꯛ ꯊꯤꯡꯖꯤꯟꯒꯅꯤ, ꯑꯗꯨꯒ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯔꯗꯔꯕꯨ ꯏꯟꯗꯕ ꯑꯣꯐꯤꯁꯥꯔꯁꯤꯡ ꯐꯥꯕ ꯅꯠꯇ꯭ꯔꯒ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯅ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟ ꯑꯁꯤꯗ ꯖꯦꯅꯔꯦꯜ ꯑꯣꯜꯕ꯭ꯔꯦꯛꯅ ꯁ꯭ꯇꯣꯐꯦꯟꯕꯔꯒꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯑꯃꯁꯨꯡ ꯁ꯭ꯇꯣꯐꯦꯟꯕꯔꯒꯄꯨ ꯔꯤꯖꯥꯔꯚ ꯑꯥꯔꯃꯤꯒꯤ ꯆꯤꯐ ꯑꯣꯐ ꯁ꯭ꯇꯥꯐꯇ ꯄ꯭ꯔꯃꯣꯁꯟ ꯄꯤꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯜꯕ꯭ꯔꯦꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯤꯠꯂꯔꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯈꯪꯗꯣꯛꯅꯕ ꯄ꯭ꯔꯃꯣꯁꯟ ꯑꯁꯤ ꯄꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯣꯜꯕ꯭ꯔꯦꯛꯅ ꯁꯦꯝꯗꯣꯛꯂꯕ ꯚꯜꯀꯥꯔꯤꯒꯤ ꯄ꯭ꯂꯥꯟꯗꯨꯁꯨ ꯄꯥꯔꯝꯃꯤ ꯑꯗꯨꯒ ꯍꯤꯠꯂꯔꯗꯒꯤ ꯁꯤꯒꯅꯦꯆꯔ ꯂꯧꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤ 7 ꯖꯨꯟ 1944ꯗꯅꯤ꯫ ꯁ꯭ꯇꯣꯐꯦꯟꯕꯔꯒꯅ ꯂꯤeutenant ꯑꯃꯒ ꯍꯤꯠꯂꯔꯒꯤ ꯇꯣꯉꯥꯟꯅ ꯂꯩꯕ ꯃꯐꯝ ꯕꯔꯒꯣꯐꯇ ꯍꯤꯠꯂꯔ ꯎꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯤꯠꯂꯔꯗ ꯚꯜꯀꯥꯔꯤꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯎꯠꯅꯕ ꯆꯪꯂꯛꯑꯝꯃꯤ꯫
स्टोफेनबर्गपू रिजर्व आर्मी की चीफ ऑफ स्टाफनी हाइना हिटलरदा मसक ताकलम्मी। हिटलरना स्टोफेनबर्गसी मथौना लैबा सोल्जर अमनी हाइना थगत वाही हाइरम्मी। मतो असुमना स्टोफेनबर्गना महाकी सेमदोकलबा ऑपरेशन बल्करी अदु हिटलरगी अयाब लौनबा हिटलरदा पिरम्मी। मतांगसिदा हिटलरदगी अयाब लौनबा पीरिबा ऑपरेशन बल्करीगी प्लान अदुददी मखोइना सिनखिबा अरोनबा प्लानसिंग अदुदी पनखिरमदे। हिटलरना ऑपरेशन बल्करीगी पेपर अदु सौराकपा पारम्मी। हिटलरना हाइरम्मी मदुदी स्टोफेनबर्गना पुरक्लिबसी जर्मनीगी ओइना पुमनमकी अफबु ओइगनी खल्लदुना हिटलरना सोय अदु तौखिरम्मी। मथंगी सिनसी स्टोफेनबर्ग अमदी लिeutenantदा ब्रिटिश टाइम पेनदा बॉम हाप्तुना मतौ करमना पोखाइहनगनी हाइना कोलोनेल अल्ब्रेक्टना ताकली। बॉम असी पोखाइबदा यामद्रबदा मिनिट 10 दगी 35 फाउबदा टाइमर थंबा याय हाइबसिनी। स्टोफेनबर्गना हाइरम्मी मदुदी वुल्फ लेयर हाइरिबा केम असिदा माकी मी लई बॉम सिना हेक पोखाइबगा महांगना कम्युनिकेशन सिंग अदु फाउनदनबा महांगना होनगनी हाइबा वाफमसिनी। मदुगी मतुंग बर्लिनबु खोंगलै थुना पाइसनगदबनी हाइना मयामदा हाइरे। मदुदा जनरल ओल्ब्रेक्टना हिमलर हाइरिबा नाजीगी मकोग असी हिटलरगी हेक नमथंगदा लैबनी। महाक्सी मीटिंग अमदा हिटलर यावना पुन्ना कौगदौरी मसिदा हिमलर अमदी हिटलर अनिमक पोखाइबदा यावगदबनी हाइना जनरल ओल्ब्रेक्टना हाइरम्मी। ओल्ब्रेक्टना मखा तादुना करीगुंबा हिमलर अमदी हिटलर अनिमक पोखाइबदा यावरोइदे ओइरदी थबक अदु तौगनु हाइना हाइरम्मी। असुम तौना मखोइना तौगदबा ऑपरेशन अदुगी मतांगदा खनरम्मी। स्टोफेनबर्गना महाकी इमुंग मनुंगी मियोइसिंग पुन्ना उनरम्मी। नुमित असी 15 जुलाई 1944 नि ऑपरेशन चलमदाइदा मखोइ अरोइबा ओइना तौगदबा थबकसिंग अदु लेफ्थोकनरम्मी। बेगना हाइरम्मी मदुदी हिटलर ngasi नुंगथिलगी पुंग अमा ताबदा मिलिटरीगी ओइबा वाफमदा वा nganggani अदुगा हिटलरगी कांगबु अदु सुना तिल्लबा मतमदा स्टोफेनबर्गना बॉम पोखाइहनबगी प्लान अदु चथगनी। बॉम अदु पोखाइद्रिङैदा स्टोफेनबर्गना कॉल तौरक्तुना रेडी लैना वाफम हाइरकनी। बॉम अदु हेक पोखाइबगा वुल्फ लेयरगी मनुंगदा लैरिबा मीदुना ई पाउ फाउनदनबा शटडाउन तौगनी। करीगुंबा रिजर्व आर्मीगी मकोक ओइरिबा जनरल फ्रोमना मखोइगी मरक्ता याव हाइबदा यारक्त्रबदी जनरल ओल्ब्रेक्टना रिजर्व आर्मी गईगी महुत सिंदुना कमान पीगनी। अदुगा डिस्ट्रिक्ट कमांडर सिंगदा जनरल ओल्ब्रेक्टना पाउ पीदुना एसएस आर्मीना पवार पुंबा पासिनगिदौरे हाइना कमांडर सिंगदुदा खंगनगनी। पुंग 9 मखाइ तारे जनरल ओल्ब्रेक्टना बर्लिन यावना डिस्ट्रिक्ट खुदिमक्ता लैरिबा रिजर्व आर्मी सिंगबु पुंग खरगी स्टैंड बाय दा लैनबा ऑर्डर थोअमे। मदुदा रिजर्व आर्मीगी लैरिबा कमांडर सिंग अदुना ड्रिल गुंबा ओइरंबा याय हाइना खनरमे। ऑर्डर अदुदा स्टैंड बाय दा अलर्ट लैबगी मरम पलमदे। अदुना रिजर्व आर्मी सिंग अदु ड्रिल की दमक मपान थोक्तुना लेपमे। मखा ताबो ऑर्डर थोलक्त्रि फावबा ड्रिल असी तौगनी हाइना कमांडरना हाइरम्मी। स्टोफेनबर्ग अमदी लिeutenant मखोय अनि हौजिक हिटलरना पुंग अमदा वा nganggदबा अदु यावनबा लाखी। यामना सेक्रेट ओइबा सिक्युरिटीना कुंगना लैबा वुल्फ लेयरगी आउटर चेक पोस्टता मखोय अनिगी आईडी चेक तौरगा मनुंगदा चंगलक्लमे। अदुगा वुल्फ लेयरदा लैरिबा स्टोफेनबर्गकी मी अदुसु थेंगनारम्मी। स्टोफेनबर्ग हिटलरना वा nganggदबा का अदुदा चंगलामी अमसुंग मयाम पुन्ना लैमिनारम्मी। अदुगा महाकी बॉम यावरबा बैग अदु टेबलदुगी मखादा थमम्मी। तांजा असिदा हिटलर का अदुदा चंगलामी। अदुबु ममांगदा टारगेट तौबदा यावखिबा हिमलरदी यावबु उरमदे। अदुगा स्टोफेनबर्गना तमना थोलमी अमसुंग वार मिनिस्ट्रीदा लैबा जनरल ओल्ब्रेक्टता फोन तौरम्मी। मदुदा स्टोफेनबर्गना हिमलर असी यावद्रे माग यावद्रबसु थबा असी चथरगे हाइना हंगलामी। मदुदा जनरल ओल्ब्रेक्टना पाउ पीरबा मतुंगदा बैग अमसुंग कारदा खनरबा मतुंगदा थबा अदु तौदनबा हाइरम्मी। अदुबु फोन पाइरिबा कोलोनेल अल्ब्रेक्टनादी थबा अदु तौसनग्रो हाइना स्टोफेनबर्गता हाइरम्मी। स्टोफेनना फोन अदुदा वारी सानबा लोइरबा मतुंगदा महांगना संगे तौरपदा हिटलर यावना मिफम पांथोइबा अदु लोइसिनखिरम्मी अमसुंग मयाम पुमनमक थोलक्लम्मी। फ्रोमना रिजर्व आर्मी सिंग स्टैंड बाय दा थंबा अदु डिसमिस तौखी। मसिदगी फ्रोमना स्टोफेनबर्ग अमदी जनरल ओल्ब्रेक्टता चैखी मरमदी मगोंदा तालमदना रिजर्व आर्मी सिंग स्टैंड बाय दा थममबगे। मदुदा ओल्ब्रेक्टना इचम चंबा ड्रिलनी एक्सरसाइज अमनी हाइना खुमंखी। मदु ताबदा फ्रोम अदु सारखी मगोंदा मिनमगनु महाक लोइना खंगी हाइखी। करीगुंबा थोक्लिबसी अमुक खन्ना महाक तालमदना तौरमदी स्टोफेनबर्ग अमदी जनरल ओल्ब्रेक्ट फागनी हाइना फ्रोमना हाइरम्मी। सिन असी नुंगदांगी मतमनी मखोइसिंग असी अमुक खन्ना पुंदुना वा तानरम्मी। मदुदा ओल्ब्रेक्टना हिटलर असी सिंदोक्सी हाइबगी मरमदी एलाइ सिंग यानद्रिबा असी महाक सिंदोक्लबा मतुंगदा यानबा पुरक्नबगी लंबी थीनबनी हाइरम्मी। मखा तादुना एलाइ सिंगना बर्लिन लौसनद्रिङाइदा एलाइसका वारी साननबा ऑफर पीनबनी हाइरम्मी। काल हाइरम्मी मदुदी हिमलर हात्रबदी कानदे करीगुंबा हिटलर सिख्रबसु हिमलरना अमुक महु सिंजलकनी हाइना हाइरम्मी।
मदुदा स्टोफेनबर्गना ममांगदा हिलर हानबा होनखिबा अदुदा फेल ओइखिबदु हिमलरगा करिगुंबा अमता मरी लेनादे हाइना हारमी मखोइना तौरिबसी मिलिटरी ऑपरेशन नि हाइना मखा तारामी स्टोफेनबर्गना मखा तारदुना कालदा हारमी मदुदी तौगदबा थबक थौरमसिंग असिदा ओइथोक्तबगी वारी तौरा लैले हारमी वाफम अदु ताबदा काल सौरमी अदुगा मखोइगी मरक्ता बोट तौसी हारमी कालगी ओइबा वाफमदा स्टोफेनबर्गसी मखोइगी मरक्तगी तांथोए हाइना हारमी तांजासिदा बेगना कालदा हारमी मदुदी हिमलरना नाहाकपु फानबगीदमक्ता वारेन इशू थोक्रे मरमसिना नाहाक नुंगदांगसिदा जर्मनी थादोक्तुना चत्रो मखा ताना पाउ फाउनखिरोसि हारमी मखोइना तौरिबा थबसी माइ फाक्लकांदा नाहाकना चांसलर ओइगदबनी हाइना कालदा हारमी असुम तौना कालना मयामदा मांगोल ओयु हाइना हारमलगा चतखि अदुना स्टोफेनबर्गना महाना तौगदबा थबसी सोइदनमकि पांथोलनी अदुगा नखोइना थुना बर्लिन लौसिनबा ओल्ब्रिक अमदि बेगता हारमी नुमितसि जुलाई 20 1944 नि स्टोफेनबर्गना मकोइ फालमी मदुदा महाकी ब्लेडतुना ई थोलमी मदुदा फ्रित तहेलमी अयुकी पुंग तरुक तारै स्टोफेनबर्ग लेफ्टिनेंट गा लोइनना वुल्फ फ्लेयर दा लामी असुम लाकपना पुंग 12 गा मिनिट 35 तारमी स्टोफेनबर्ग मनुंग योसलामी मदुदा महाकी ई तैरबा फ्रित अदु सिंदोकनबा अहांगबा का लैब्रा हाइना मफमदुदा लैरंबा मेजर दा हंगलमी तंजासिमक्तदा कोलोनेल अल्ब्रेक्टना जनरल ओल्ब्रिक्टा रिजर्व आर्मी सिंगबु अलर्ट लैनबा हारमी वाफम अदुदा ओल्ब्रिक्टना हिलर हेक हाटपगी पाव लाकपदा ऑर्डर थोक्सिना हारमी सोमदना स्टोफेनबर्गना फ्रिट अदु होंदोकनबगी चंगलकपगी लंबीदा इटलीगी प्राइम मिनिस्टर मुसोलिनीगा हिलरगा नुंगदांगदा चाकलेन अमा चामिनगनी हाइना मफमदुदा लैबा जनरल अमना स्टोफेनबर्गता हारमी मदुदा स्टोफेनबर्गना मुसोलिनीसु मीटिंग अदुदा यावगद्रा हाइना हंगलमी मदुदा जनरल दुना अखोइदी यावबो पामलिनी महाकपु हाइना हारमी स्टोफेनना मफमदुदा लैबा महाकी मी अदुदा हारमी मदुदी महाकी अरुबो पाव लाकनी अदुना फिरर हाइबदि हिलरगा लैमिनबो ओरसु पावदो हाइरो हारमी वाफमसिंग असि प्लान अमगी मखादा हाइनबनी मखोय अनि स्टोफेनबर्गना बोम अदुगी टाइमर हेक थंबगा नुपा अदुना ओल्ब्रिक्टा पाव पिदुना कम्युनिकेशन शटडाउन तौनबा हारमी वारीसिदा मखोय अनिना खंगनरिसि स्टोफेनबर्गना बोम अदुगी टाइमर हेक थंबगा नुपा अदुना ओल्ब्रिक्टा पाव पिदुना कम्युनिकेशन शटडाउन तौहलकनबगी प्लान अदुबुनी मसिदगी स्टोफेनबर्ग अमदि लेफ्टिनेंट अदु फ्रिट अदु होंदोकनबा कामदा चंगलमी स्टोफेनबर्गना बेगतगी बोम अदु लौथोलगा टाइमर सेट तौनबा होनरी बोम सिंग अदु टाइमर सेट तौबा लोइरमी अदुगा बेगता हापलगा थोलाई स्टोफेनबर्गना लेफ्टिनेंट अदुदा कार फमगा महाकपु लापा गायरमो हायरमलगा स्टोफेनबर्गना मीटिंग अदु यावबा चंखिरमी स्टोफेनबर्गना महाकी मी अदुगा बोम अदु टाइम सेट तौख्रे हाइना इंगितता पाव फाउनरमी स्टोफेनबर्गकी बोम यावबा बेग अदु मेजर अमना पाइबिरखे अदुगा स्टोफेनबर्गना मेजर अदुदा हायरमी मदुदी महाकी मनाकोंग असी सोकपना मरम ओरगा ताबगी शक्ति वाले अदुना महागसी फिरर हाइबदी हिलरगी मनाक्ता लैनबा सिनबियु हाइना मेजर अदुदा हायरमी मीटिंग अदु हौरे स्टोफेनबर्गसु हिलरगी मनाक्ता लैरे महाकी बोम यावबा बेग अदु टेबल अदुगी मखादा थममे हौजिक स्टोफेनबर्गना तौगदबसी महाकी मी अदुदा पाव पिरगा ओल्ब्रिक्टा पाव फाउहनदुना रेडी लैनबा हायनबनी तालक्सिदा स्टोफेनबर्गकी मीदुना स्टोफेनबर्गता फोन तौरामी मदुदा लामी अमा चंगलगा स्टोफेनबर्गता अथुबगी फोन अमा लाए हायरमी अदुगा स्टोफेनबर्ग थोलामी स्टोफेनबर्गना फोन अदु हेक पाइखटपगा थमखिरामी मसिदा खंगले स्टोफेनबर्गना बोम अदु कादुदा थमलमलगा स्टोफेनबर्ग मपानदा लैरे हाबिसि स्टोफेनबर्गना महाकी टुपी अदु हुंदोकलमलगा मीटिंग हॉलदुदगी यामना थुना मपानदा थोखिरामी मसिदगी खंगहौदना बोम अदु सेकेंड खरा लैरगा पोखारखे साइरेन खोंगमी लामी पुमनमक अलर्ट लैरमी स्टोफेनबर्ग अमदि लेफ्टिनेंट मफम सि थुना थादोखिनबा ड्राइवर अदुदा फोर्स तौरमी स्टोफेनबर्गना ड्राइवर अदुदा हायरमी महागसी फिररना थारकपनी फिरर हाइबदी हिलरगी ऑर्डरगी मतुइना मखोयसी एयरफील्ड थुना इमरजेंसी अमगी चटकदबनी हाइना ड्राइवर अदुदा हायरमी स्टोफेनबर्गकी मी अदुना ओल्ब्रिक्की ऑफिसता पाव पिदुना फिरर असी बोम पोखाइबदा सिरे हायरमी अदुगा खुदकता फोन अदु थमखिरमी अदुगा कम्युनिकेशन सिस्टम लोइना थदलमी अदुबु ओल्ब्रिक्की ऑफिसता फोन अदु पाइखिबा अल्ब्रेक्टना फोन द वारी तौबा अदुदा हिलर असी हाइबा फाव सेंगना तारमखि अदुगा सिरे हाइबसिना मयक सेंगना तारमदे ओल्ब्रिक्टना फोन अदुदा कै हायरपनो हाइना हंगलमी मदुदा अल्ब्रेक्टना चपचाबा ताहौद्रे हाइना खुमलखि अल्ब्रेक्टना फोन अदु अमुक हन्ना तौनबा हायरमी मदुदा अल्ब्रेक्टना बोम अदु पोखाइग्रे अदुना सर्वर डाउन तौनबा प्लान दुदा हाइनागिबना मरम ओइरगा पाव फाउनबा यारोय हायरमी स्टोफेनबर्गना आउटर चेक पोस्ट अदुदा यौसिलक्लमी गार्ड तारमलिबा अदुना थोके हाइबदा यारमदे मदुदा स्टोफेनबर्गना महागसी फिररना इमरजेंसी अमगिदमक एयरफील्ड तमना थारकपनी हायरमी मधु फावदा गार्ड तारिबा अदुना यारमदे स्टोफेनबर्गना सावदुना मौंदा हायरमी अइना नौंदो ऑर्डर पीगदबनी हायरगा फोन मनाक तमना चंगलामी
मधुदा स्टोफेनबर्गना हिलरदा फोन तौब सादुना ओल्ब्रिक्ता फोन तौरमी मधुदा गार्ड तारीबदुना हिलरदा फोन तौरबनी हाइना खनखी अमसुंग कीरदुना स्टोफेनबर्गबु थादोखिरमी अमरोमदा अल्ब्रेक्टना जेनेरल ओल्ब्रिक्ता बल्करी चननबा ऑर्डर थोदना हाइरमी मधुदा ओल्ब्रेक्टना हिलर सीबगी पाव कन्फर्म ओइद्री हेक सीबगा थोके हाइरमी अल्ब्रेक्टना मधु ताबदा सावदुना हाइरमी अखोइना सेकेंड खुदिंग मरै तौनरिगै सेकेंड खुदिंग अमांगबु ओइरकनी हाइरमी मधुदा ओल्ब्रेक्टना बल्कारी चननबगी ऑर्डर थोकपा हाइबसी रिस्क यामना वांगी हाइरमी अल्ब्रेक्टना हाइरमी स्टोफेनबर्गना महाकी तवम थोप तौरे हौजिक नाहाकी मतम यौरकांदा स्टोफेनबर्गपु नमथरगा चेनगे खल्लिरा हाइना जेनेरल ओल्ब्रिक्ता अल्ब्रेक्टना हाइरमी मसिगी मतुंगदा अल्ब्रेक्टना ओल्ब्रिक्ता पाव तानरमदना रिजर्व आर्मी गई स्टैंड बाय द लैनबा ओल्ब्रिक्की ऑफिसतगी ऑर्डर थोमी स्टोफेनबर्गना हलागा एयरफील्ड अमदा तारमी मधुदा ओल्ब्रिक्ता लाइन लौनबा खुथांग अमदा फोन तौरमी सोमदना ओल्ब्रिक्टना रिजर्व आर्मी गई स्टैंड बाय द थंबगी ऑर्डर अदु पायरदुना अल्ब्रेक्टा चैरमी करीगिदमक हिलर सी नत्रगा सीदे खंगदना ऑर्डर असी थोकलिबनो हाइरमी मसिदा अल्ब्रेक्टना अइना तौरिबसी जर्मनी की फनबनी नंगी नते हाइरमी तंजा अदुदा स्टोफेनबर्गना फोन तौरमी अदुगा ओल्ब्रेक्टना पायरमी मधुदा स्टोफेनबर्गना पुंग अहुम हौग्रे हौजिक फावबा कई तौरिगे हाइना संगलमी ओल्ब्रेक्टना मधुदा हिलर सीबगी पाव असी कन्फर्म ताद्रिबना थबक असी पाइखतबनी हाइरमी मधु ताबदा स्टोफेनबर्ग यामना सौगलमी अदुगा हाइरमी मधुदी महाकी मांगदा हिलर असी बोम अदु पोखाइबदा याउखिबनी अमसुंग अइगी मितसिना बोम अदु पोखाइबु उखी हाइरमी स्टोफेनबर्गना मखा तादुना हौजिक जेनेरल फ्रॉमदो अखोइगी मरक्ता याउरब्रा हाइना हंगलमी मधुदा ओल्ब्रेक्टना जेनेरल फ्रॉमदा पाव असी पीद्री हाइना हाइरमी मसी ताबदा स्टोफेनबर्ग अमुका हेना सौगलमी हाइनाखिबा अमता तौरमदे हाइना अदुगा ओल्ब्रिक्ता मखा तारमी जर्मनी अमदी यूरोप सिगी करीमता खलुरनु हौजिक नाहाकी पुंसी असी डेंजर द लैरे नसागी खल्लु हाइना हंगलमी अदुना हौजिक नाहाक हिंगबा पामलबदी अइना हाइबा असी इनगदबनी हाइबा वाफम ओल्ब्रिक्ता हाइरमी अदुना हौजिक बल्कारी असी फ्रॉमगी मिंगदा महाकी ऑफिसतगी चननबो ऑर्डर थोकदबनी हाइना ओल्ब्रिक्ता हाइरमी स्टोफेनबर्गना मखा तादुना हौजिक फ्रॉमदा अपामबा म खललु मखोइगी मरक्ता यावबा नत्रगा खुदक्ता माबु फाजिलगा थंबा हाइबसिदा अरोइबो ओइना स्टोफेनबर्गना फ्रॉमगी ऑफिसता मिनिट 35 की मनुंगदा यौरकनी हाइरमलगा फोन अदु थमखिरमी मसिगी मतुंग जेनेरल ओल्ब्रिक्टना फ्रॉमगी महुत छिल्लगा हाइरमी मदुदी एडोल्फ हिलर सीरे एसएस की कांगबुना एडोल्फ हिलर की गवर्नमेंट सी पासिनगी दौरे अदुना ऑपरेशन बल्कारी हौरे हाइना फोंदोलमी पाव असी मथंग मथंग यौरमी लैरिबा पुनमक ngaklammi ngasai स्टैंड बाय द लैरिबा रिजर्व आर्मी की मियोय सिंगदुदसु हिलर सीरे हाइबगी पाव असी हाइरमी हौजिक फ्रॉमना ओल्ब्रिक्ट अमदी अल्ब्रेक्ट महाकी ऑफिसता कौरमी हिलर सीरे हाइबसी कनाना हाइरिनो हाइना हंगलमी मधुदा ओल्ब्रिक्टना वुल्फ लेयरदा लेबा जेनेरल फेलगिबलना हाइरकपनी हाइना हाइरमी मतांगसिदा जेनेरल फेलगिबल हाइबसी स्टोफेनबर्गका खंगनबा कम्युनिकेशन शटडाउन तौखिबा वुल्फ लेयरदा लेबा मी अदुबुनी मसिगी मतुंगदा फ्रॉमना वुल्फ लेयरदा फोन तौरमी अदुगा हाइरमी बर्लिनदा फदर हाइबदी हिलर सीरे हाइना संदोरगली मसी चुम्ब्रा लानब्रा हाइना हंगलमी मसिदा वुल्फ लेयरदगी हिलर हानबा एटेम अहुमरक तौरपनी अदुबु हिलर सीद्री हाइना पाव पिरामी वुल्फ लेयरदई मखा तारकलदुना स्टोफेनबर्ग कराइदा लै महाक उननबा यामना थुना सिल्लु हाइरमलगा फोन अदु थंखि फोन अदु हेक थंखिबगा फ्रॉमना हिलर सीदे हाइना ओल्ब्रिक्ट हाइरमी तांजादुदा स्टोफेनबर्ग चंगामी मदुदा स्टोफेनबर्गना हाइरमी हिलर सीख्रै बोम पोखाइबा अदु महाकी ममितमंगना उरकलबनी अदुना ऑपरेशन बेलकरी चनरे हाइरमी मधु ताबदा फ्रॉमना ऑपरेशन बेलकरी दी अहांगना चनहनगदबनी हाइरमी मधुदा स्टोफेनबर्गना चुमी सार नहांगना चनहनग्रे हाइरमी वाफम मधु ताबदा फ्रॉम सौरामी तौरिबसी फागिरा हाइना हंगलामी स्टोफेनबर्गना फ्रॉमदा मखोइगी मरक्ता यावगदरा नत्रगा यावरोइद्रा हाइना हंगलामी मधुदा फ्रॉमना हिलर असी सीद्री मखा ताबदा नखोइ करी ओइगनी खंगब्रा हाइना हाइरमी मतौसुमना अरोइबदा फ्रॉमना लैरिबा मयाम अदुबु फाजिलगनी हाइना हाइरमी मधुगी ओना तैनबदा फ्रॉम बु ओना फाजिनखिरमी स्टोफेनबर्गना फोन तौरमी ऑपरेशन बेलकरी की मतुइना वार मिनिस्ट्री अदु थिंजलो कनामता थोकपा अमसुंग चंगबा यारोय ओल्ब्रिक्ट ऑफिस की अयाबा याउदना हाइना हाइरमी मसिगी मतुंगदा ऑपरेशन असिदा सरुक यारिबा खुदिमक लामी अदुगा स्टोफेनबर्गना मयाम अदु हाइरमी पुंग अहुमगी मनुंगदा लैरिबा गवर्नमेंट क्वार्टर खुदिमक अखोइगी ओइरे हाइना कंफर्म अदु तागदबनी अदुगा एसएस की कमांड खुदिमक खुदक्ता चनद्रे लोइसिनग्रे हाइना हाइरमी अदुगा नुमिदांगना तारकपदा हिलर की जर्मनी असी मखा ताना लैररोय हाइबसी मयामदा खंगनगदबनी हाइना स्टोफेनबर्गना हाइरमी सिन असिदा गवर्नमेंट की क्वार्टर खुदिमक रिजर्व आर्मी सिंगना कोइसलगा लौसिले डिस्ट्रिक्ट 13 सु लौसिलमी मिनिस्ट्री ऑफ इंटीरियर दा संगदुना स्टेट असिगी मायोक्ता क्राइम क्या तौबगी दमक आर्मी क्या अमा फाजिनखी
होम आर्मी की कमांडर खक्तन पीबा ऑर्डर खक चनरगनी हाइना लाउथोमी लेमहौरिबा यूनिटसिंग मखोइगी मखादा लैनबा स्टोफेनबर्गना याथंग अदु पीखिरमी एसएस क्वार्टर संगदुना नाजी आर्मी की मकोक क्या अमा फाखिरमी अमरोमदा ऑपरेशन रूमदा अरेस्ट ऑर्डर अनी खक लामी अमना स्टोफेनबर्गना एसएस मिनिस्टर गोबेल्स फानबा अदुगा अमना वुल्फ लेयरदगी स्टोफेनबर्गफु फानबा अनिसिनी अरेस्ट ऑर्डर अनी दु मेजर अमदा पीखी अदुगा मखोइ करम साइड लेपकनी हाइबा खंगलमदे ओल्ब्रिकना स्टोफेनबर्गता एसएस लामी लिसिंग अमगा चनी अमसुंग ऑफिशियल कया अमा पेरिसता फाजनग्रे हाइना पाउ तमलगले ओल्ब्रिकना मखा ताना हौजिक बियाना कंट्रोल तौरे ब्रेक की मखा ताबा पाउ ngairi हाइना स्टोफेनबर्गता हाइरमे हौजिक रिजर्व आर्मी की मेजर अमना लुसिंगदुना यामलाबा लामी सिंग थोमजिनदुना एसएस की मिनिस्टर गोबेल बु फानबा लागली मेजर अदुना गोबेल की कादा चंगलामी अमसुंग गोबेल दा हाइरमे मदुदि गवर्नमेंट क्वार्टर सिंगबु थिंजिनबा महाकी ऑफिस तगी पाउ पिरे अदुगा नाहकपुसु फानबगी ऑर्डर थोले हाइरमे गोबेल्सना फोन द वारी सनारमे अदुगा मेजर अदुदा फोन अदु पाहलमी मेजर अदुना फोन अदु पाखी अदुगा हिलरना महाकी खोंजेल असी कनानो खंगब्रा हाइना हाइरक्लमी मेजर अदुना पाखलमी अमसुंग खंगे माय फ्यूरर हाइरमे मखा ताना हिलरना मेजर अदुदा थौसिल असिदा यावरिबा खुदिमक हिंगना फाबा पामी हाइरमे मसिदा गोबेल्सनासु हिलरगी अपामबगी मतुइना थौसिल असिदा यावरिबा खुदिमक हिंगना फानबा मेजर अदुदा हाइरमी नाकन अमरोमदा ऑपरेशन रूमदा लैबा लामी खरना वुल्फ लेयररोमदगी लाकपा ई पाउसिंग अदु मफम अदुदा फंगलमी अदुगा स्टोफेनबर्गरोमदगी लाकपा ई पाउसिंग अदुना पाउ फाउनदनबा थदलमी सिन्नसी एसएस मिनिस्टर गोबेल्स फानबा चंगलुबा मेजर अदुना हाइरमी पावर पाइनबा होनरिबसी एसएस कांगबु नते रिजर्व आर्मी अखोइबुनी हाइना हाइरमी हौजिक ऑपरेशन असिबु चलाइबदा यावरिबा मियोइसिंग अदुना अतोपा यूनिट सिंगदा लैरिबा कमांडर सिंग अदुगा पाउ फाउननबा होनरी अदुबु ममांगदा स्टोफेनबर्गरोमदगी थोलखिबा ई पाउसिंग अदु थदतखिबना मरम ओइरगा फना कन्ना होनरबसु अतोपा यूनिट सिंगा ई पाउ फाउनबा ngamlamde मसिना मखोइगी माइथीबगी लंबी असिया सुमसुम नक्सिलगले सिन असिदा उरिबसी लामी अमना ऑपरेशन बेलकरी अदुबु चनद्रे हाइबगी ऑर्डर चे अदुबु पुरगले रेडियो द वांगांग बादु तारामी एडोल्फ हिलर की मथकता लाइव अटेम्प्ट तौरख्रे अदुबु हिलर साथीना सोकपदी ओहौद्रे अदुना यामना थुना माकी थबक थोरम सिंग अथुबदा हौरगनी हाइना रेडियो दुदा हाइरमे रेडियो द फोंगलिबा वारोल सिंग अदु स्टोफेनबर्ग अरानबनी हाइना हाइरमे हिलर सीग्रे हाइबसी रिजर्व आर्मी की कमांडर सिंग द हाइगो हाइना हाइरमे मखा ताना ऑपरेशन बेलकरी चनगिनी हाइना हाइरमे स्टोफेनबर्गना मयाम दुदा हाइरमे वो मदु पोखाइखिबदु अइगी मिसिना उहोवी हाइना रेडियो दु ताबदा मयाम लोइना थाजब मांगलमी अमसुंग चतखिरमे स्टोफेनबर्गना महाकी नुपीदा पाउ फाउनबा हाइखिबा अदु पाउ फाउरब्रा हाइना हंगबदा मखोइगी लाइन पुनमक कक्थतक्रे हाइना हाइरक्लमी स्टोफेनबर्गना बेगता मफम असी यामना थुना थादोक्तुना चलसी हाइना हाइरमे अदुगा यामलाबा रिजर्व आर्मी सिंग मखोइना लैरिबो ऑफिस अदुदा थोमजिलखे स्टोफेनबर्ग बेग अल्ब्रेक अमदि लेफ्टिनेंट थोलकपदा रिजर्व आर्मी खरना ओल्ब्रिकपु फारगा पुथोरकपा अदु मखोइना थेंगनारमी हौजिक यामलाबा रिजर्व आर्मी सिंग अदु पुंगयोम योम सिलमे अमसुंग ओल्ब्रिक यावना मखोइ सिंग अदु पुलप फाखिरमे अदुगा बेगना मसा मतोमदा नोमै कापसिनजदुना सिजखि मसिगी मतुंगदा रेडियो द एडोल्फ हिलरना मयामदा पीबा पाउजेल अमदा मयामना अइगी खोंजेल तारिबसी अइहा केम तौद्रे हाइबदु खंगनबने मतोसुमना ऑपरेशन बेलकरी अदुबु चलाइबदु यावखिबा मियोइ सिंग अदुबु हानबगिदमक्ता पुथोरक्लमे मखोइ सिंग अदु परेंग साना लेफलमी अदुगा स्टोफेनबर्गना ओल्ब्रिकता हाइरमी मदुदि मखोइगी ममिता येंगु मखोइना नाहकपु काउदनबा हाइना ओल्ब्रिकता हाइरमी असुम तौना ओल्ब्रिकपु पुथोरक्लगा लामी सिंग अदुना नोमैना कापतुना हातखि जनरल ट्रेस्कोपसु मसा मतोमदा सिजरमी वुल्फ लेयरदा लैबा स्टोफेनबर्गकी मनुंगी मी एलिस फेलगिबलसु सेप्टेम्बर 3 1944 दा हातखि पॉलिटिशियन कार्लबुसु फेब्रुआरी तारीख 2 1945 ता फांसी तौदुना हातखि कोलोनेल अल्ब्रेक पुसु नोमैना कापतुना हातखि अदुगा स्टोफेनबर्ग हानबा पुथोरकपदा लेफ्टिनेंट अदु स्टोफेनबर्ग की मांगदा चंगजलक्लमी अमसुंग मंगोंदोइना नोमैना काफनखि मसिगी मतुंगदा स्टोफेनबर्गना लॉन्ग लिव सेक्रेट जर्मनी लावरमलगा महाक पुसु नोमैना कापतुना हातखिरमी फ्रेरिस फ्रॉमसु मार्च 12 1945 ता हातखिरमी मतोसुमना एडोल्फ हिलर हानबगी 15 अटेम्प्ट तौबदा जुलाई 20 एसिना अरोइबा ओइखिरमी था मापलगी मतुंगदा बर्लिन कोशिनखिरमी अमसुंग हिलर सुसाइड तौदुना सिखिरमी स्टोफेनबर्ग की नुपी निना बोन स्टोफेनबर्ग अमदी महाकी मसासिंग अदु लान अदुदा हिंहौखि अदुगा निना बोन स्टोफेनबर्ग एप्रिल की तांगनी 2006 ता सिखिरमी मूवी असी मतंग स्वाइद लोजरे ताबीरिबा ख्वाइ मियामना लाइक कमेंट सब्सक्राइब अमदी शेयर तौबिदुना
ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯑꯃꯁꯨꯡ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯍꯥꯏꯅ ꯃꯨꯚꯤꯁ ꯔꯤꯚꯤꯜ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯔꯣꯏꯕꯗ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫